Hello mayam mukbang masa ama pura laksarep thoibigi pakora thongbagi mahau se khoi mukbang oina sum tawrasi aina ko khoi se yam mangsa jadraga su mahau yengbai oina video se mukbang macha ma sum semjarak pane bako akhoi pamangi recipe gi duga add tawsaladi video se yam sang khrne bako adona tongana sum oina nammase aina thoibi khoi na damai na pharani haina ko damai tawjabani ado myam Siga ametpi leire aluga kainoga pulai yonsak tawraga ko aduga sigana pakora thongba leizare ado sigana awathabi sinju khara leizare mimi ka hapaga ko ado myam akhoi hoji saba hozarage lao ya akhoi ni se lok thungba pharak pata khara khara ngai ba kaino le ba sa ka se yam saning phau da do ado su hau yeng goin sarani pero basi na oina to laga pakora sina machi oirage ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡ ꯃꯆꯥꯁꯦ ꯆꯥꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯐꯕꯗꯣ ꯑꯣꯏꯗꯕꯅꯤꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯧꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯁꯨꯝ ꯅꯝꯖꯔꯛꯏꯅꯦꯕꯀꯣ ꯃꯈꯟ ꯃꯈꯟ ꯇꯧꯔꯒꯀꯣ ꯆꯥꯔꯁꯤ 이런 뭐 다음에 하위 남 신주 특히 신주 자르부대 아토빠 신주 아마도 짜증제 그렇죠 하위 봐 하위 신주 하위 봐봐 자라 그래 시에 봐세 하위 저비 ꯌꯥꯝꯅ ꯄꯨꯔꯥ ꯚꯥꯃꯣꯟꯅ ꯊꯣꯡꯕꯗ ꯄꯀꯧꯔꯥꯁꯦ ꯁꯣꯐ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯀꯟ ꯀꯟ ꯂꯥꯎꯕꯗꯣ ꯆꯥꯅꯤꯡꯗꯦꯗꯅ ꯊꯣꯠ ꯊꯣꯠ ꯂꯥꯎꯋꯦꯕ ꯁꯦꯟꯖꯣꯡꯅꯒ ꯍꯥꯎꯔꯝꯕꯅꯦ ꯂꯣꯏꯅ ꯍꯥꯎꯔꯝꯃꯦ ꯅꯠꯇ꯭ꯔꯥ ꯏꯔꯣꯟꯕꯁꯨ ꯍꯥꯎꯔꯝꯃꯤ ꯃꯣꯔꯣꯛꯀ ꯁꯥꯔꯞ ꯇꯧꯔꯒ ꯁꯤꯡꯖꯨꯁꯨ ꯍꯥꯎꯔꯝꯃꯤ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯁꯥꯏꯗ ꯆꯥꯔꯤ ꯆꯤꯌꯔꯗ ꯍꯥꯎꯔꯦ ꯁꯥꯊꯤꯅ ꯈꯔ ꯑꯣꯏꯗꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕꯗ ꯀꯩꯗꯣ ꯅꯝꯕꯗ ꯋꯥꯁꯨ ꯆꯪꯕ ꯍꯥꯎꯏ ꯍꯥꯎꯏ ꯋꯥ ꯉꯥꯡꯕ ꯁꯪꯗꯦ ꯅꯥꯇꯣꯟꯁꯦ ꯐꯨꯟꯕꯒꯤꯀꯣ ꯑꯩꯈꯣꯏꯗꯤꯁꯦ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯂꯣꯛꯁꯦ ꯊꯨꯡꯕꯁꯤꯒꯀꯣ ꯈꯔ ꯊꯜꯂꯒ ꯍꯣꯏ ꯋꯥ ꯉꯥꯡꯉꯒ ꯐꯨꯡꯒꯠꯂꯛꯄꯤ ꯑꯃ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯗ ꯐꯣꯟ ꯇꯧꯕ ꯑꯁ ꯃꯥꯁꯨ ꯚꯤꯗꯤꯑꯣ ꯅꯝꯃꯤꯔꯥ ꯀꯥꯏꯅ ꯇꯧꯔꯦ ꯃꯥꯁꯨ ꯆꯥꯅꯤꯡꯉꯦ ꯆꯥꯊꯔꯣ ꯆꯥꯊꯔꯣ ꯍꯥꯏꯌꯦ 마수 나파라고 짜 얌 짜닝집에 먹고 노게 주부대 다우라 노게 수주우데 주베약게 Hayır, nung sa haber pesadore. Hào Xin chào bạn thả không ra. Wow, nó quang ngang vậy. Hào đấy sát thị nó hào đấy. Thôi biết sát thị nó bao ra thùng vào hay để bù ra bám hôn test cái ngoát đấy. Dùng bán nhà đấy. Ba soy deh mak, kan nung sih kita lagi, kan isu suka dah. Kalau nama lu pun, kan nung sewari kita tak tahu sih kita lagi. chắc tôi chập giá rồi chị tôi đã khi mà mình rất là thùng đá rồi đúng không? Đúng không? Pizza thả rồi mà hàng đó
ꯄꯀꯧꯔꯥ ꯊꯣꯡꯕꯁꯦ ꯉꯥꯎꯍꯜꯂꯨꯔꯒꯦ ꯁꯤꯡꯖꯨꯁꯨ ꯌꯥꯝ ꯍꯥꯎꯔꯝꯗ꯭ꯔꯣ ꯍꯥ ꯁꯤꯡꯖꯨ ꯑꯩ ꯁꯤꯡꯖꯨ ꯆꯥꯛ ꯅꯝꯕꯗꯩ ꯁꯤꯡꯖꯨꯁꯤꯅ ꯍꯦꯟꯅ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯅꯝꯃꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯁꯤꯡꯖꯨꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯁꯤ ꯁꯤꯡꯖꯨꯒꯤ ꯆꯥꯛꯈꯣꯝꯁꯤꯅ ꯆꯥꯎꯋꯦ ꯍꯥꯎꯕ ꯑꯃꯅꯤ ꯄꯨꯝꯅꯃꯛ ꯄꯔꯐꯦꯛꯅꯤ ꯆꯤꯟ ꯊꯤꯖꯟꯅꯕ ꯅꯠꯇꯦꯕꯀꯣ ꯑꯁꯦꯡꯕꯩ ꯍꯥꯎꯋꯦ ꯅꯣꯏꯁꯨ ꯆꯨꯗꯦ ꯉꯁꯤ ꯂꯣꯏ ꯍꯥꯎꯋꯦ ꯍꯥꯏꯗꯤ ꯊꯨꯝ ꯃꯣꯔꯣꯛꯁꯤꯡꯒ ꯂꯣꯏ ꯆꯞ ꯆꯞ ꯆꯥꯏꯌꯦꯕ ꯄꯨꯝꯅꯃꯛ ꯈꯛꯇ ꯁꯥꯏ ꯁꯥꯏꯖꯟꯅꯕ ꯍꯥꯎꯋꯤꯍꯦ ꯁꯤꯡꯖꯨ ꯅꯝꯃꯤ ꯆꯥꯛꯁꯦ ꯆꯥꯛꯀ ꯁꯣꯏꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯁꯨ ꯑꯋꯥꯊꯕꯤ ꯃꯆꯥ ꯄꯤꯛꯇꯛꯇꯨꯅ ꯃꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯞ ꯆꯥꯖꯈ꯭ꯔꯦ ꯑꯣꯛꯄꯨ ꯑꯣꯛꯐꯥꯠ ꯑꯣꯏꯗꯣꯔꯤ ꯑꯆꯧꯕꯩ ꯃꯔꯛꯇ ꯃꯆꯥ ꯈꯔ ꯌꯥꯟꯁꯜꯂꯛꯄ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯍꯥꯎꯊꯔꯒꯅꯦ ꯑꯩꯈꯣꯏ ꯉꯥꯁꯨ ꯐꯖꯅ ꯆꯥꯈ꯭ꯔꯦ ꯏꯁꯤꯡ ꯑꯁꯥꯕꯁꯤꯗꯤ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯁꯦ ꯊꯛꯅꯤꯡꯗꯦꯕ ꯁꯥꯇ ꯁꯥꯔꯒꯅ ꯑꯩꯈꯣꯏ ꯈꯅꯥꯎꯗ ꯁꯧꯔ ꯁꯥꯕꯗꯨꯅ ꯍꯥꯎꯋꯦ ꯌꯥꯝ ꯀꯟꯅꯁꯨ ꯅꯠꯇꯕ ꯌꯥꯝꯅꯁꯨ ꯏꯪꯕꯗꯣ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯑꯃꯗ ꯁꯥꯔꯒ ꯈꯅꯥꯎꯒꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯗ꯭ꯔꯣꯝ ꯍꯣꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯏꯔꯣꯝꯕ ꯂꯩꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯣꯔꯣꯛ ꯁꯥꯕ ꯄꯣꯠꯇꯅꯦ ꯑꯩꯅ ꯆꯥꯅꯤꯡꯉꯤꯁꯦ ꯌꯨꯝ ꯊꯣꯡꯕꯁꯤꯅ ꯂꯣꯛ ꯊꯨꯡꯕ ꯃꯇꯝꯁꯦ ꯃꯣꯔꯣꯛ ꯁꯥꯕ ꯑꯗꯩꯗꯤ ꯊꯨꯝ ꯌꯥꯛꯄ ꯌꯥꯛꯇ ꯊꯨꯝ ꯌꯥꯛꯄꯤ ꯉꯥꯔꯤ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯂꯣꯛ ꯊꯨꯡꯕ ꯃꯇꯝꯗ ꯁꯥ ꯃꯔꯣꯏꯁꯤꯅ ꯐꯃꯟꯗꯅ ꯆꯛ ꯆꯛ ꯊꯤꯟꯗꯣꯔꯦ ꯌꯥꯝ ꯑꯩꯈꯣꯏꯗ ꯆꯨꯝꯅ ꯁꯨꯝ ꯆꯥꯛ ꯆꯥꯖꯕꯅꯤꯗ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯍꯥꯏꯕꯩ ꯋꯥꯇꯅꯤ ꯑꯗꯨꯅ ꯃꯨꯛꯕꯥꯡ ꯍꯥꯏꯅ ꯀꯧꯁꯟꯕꯩ ꯋꯥꯇꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯀꯣ ꯍꯥꯟꯅꯀꯣ ꯑꯩꯈꯣꯏ ꯕꯨꯕꯣꯛ ꯂꯩꯔꯤꯉꯩꯗ ꯑꯩꯅꯁꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯋꯥꯔꯤꯅꯦꯕ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯆꯥꯎꯔꯛꯑ ꯇꯝꯕꯗꯨꯅꯦꯕ ꯑꯩꯁꯦ ꯍꯥꯟꯅ ꯌꯣꯟꯆꯥꯛ ꯌꯥꯝ ꯄꯥꯝꯃꯝꯃꯦ ꯍꯥꯏꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯀꯣ ꯑꯩꯁꯦ ꯌꯣꯟꯆꯥꯛ ꯌꯥꯝ ꯆꯥꯏ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨ ꯕꯨꯕꯣꯛꯅ ꯕꯖꯥꯔ ꯆꯠ ꯃꯇꯝꯗꯅꯦ ꯑꯩꯅꯅꯦ ꯕꯨꯕꯣꯛ ꯕꯖꯥꯔꯗꯒꯤ ꯌꯣꯟꯆꯥꯛ ꯂꯩꯔꯛꯎꯀꯣ ꯑꯩ ꯇꯞꯄꯤꯌꯦ ꯑꯆꯥꯄꯣꯠꯀ ꯇꯞꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯗ ꯑꯗꯨꯏ ꯆꯥꯎꯔꯛꯄꯗꯩꯗꯤ ꯌꯣꯟꯆꯥꯛꯁꯦ ꯀꯥ ꯍꯦꯟꯅ ꯆꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯥꯔꯁꯨ ꯌꯥꯏ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯉꯥꯎꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯆꯥꯔꯝꯃꯦ ꯑꯩꯁꯦ ꯑꯩꯅ ꯎꯔꯝꯕꯗꯗꯤ ꯀ꯭ꯂꯥꯁ 8, 9 ꯑꯗꯨꯋꯥꯏꯗ ꯎꯔꯝꯃꯤꯗ ꯌꯣꯡꯆꯥꯛ ꯃꯁꯥꯡ ꯄꯥꯏꯔꯒ ꯌꯥꯝ ꯆꯥꯔꯝꯃꯦꯕ ꯌꯣꯡꯆꯥꯛ ꯃꯁꯥꯡ ꯄꯥꯏꯔꯒ ꯆꯥꯛ ꯆꯥꯕ ꯑꯗꯨꯗꯤ ꯎꯔꯝꯃꯤꯗꯨ ꯑꯗꯩꯗꯤ ꯌꯣꯡꯆꯥꯛ ꯃꯁꯥꯡ ꯄꯥꯏꯔꯒ ꯆꯥꯏ ꯑꯃꯃꯝ ꯆꯤꯠ 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 ꯂꯧꯊꯣꯛꯅꯗꯅ ꯇꯧꯅꯕꯗꯣ ꯄꯦꯠ 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 ꯄꯦꯠꯇꯅ ꯑꯗꯨꯒꯗꯤ ꯀꯌꯥꯝ ꯍꯣꯡꯉꯤ ꯑꯩꯅ ꯎꯔꯝꯃꯤ ꯑꯩꯅ ꯀ꯭ꯂꯥꯁ 8, 9 ꯑꯗꯨꯋꯥꯏꯗ ꯆꯥꯔꯝꯃꯦꯕ ꯑꯃꯨꯛ ꯆꯥꯔꯝꯃꯦ ꯆꯥꯎꯔꯛꯑꯒꯅꯦ ꯑꯩꯈꯣꯏ ꯂꯩꯗꯅ ꯑꯩꯁꯦ ꯑꯃꯨꯛ ꯅꯧꯅ ꯍꯩꯒꯠꯂꯛꯄ ꯀꯥꯏꯗꯅ ꯑꯗꯨꯁꯨ ꯌꯣꯡꯆꯥꯛ ꯆꯥꯔꯝꯗꯕꯅꯦ ꯁꯤꯅꯦ ꯃꯅꯥꯛ ꯍꯧꯖꯤꯛꯃꯨꯛ ꯆꯥꯔꯦ ꯅꯛꯄꯗꯩꯗꯤ ꯍꯩꯒꯔꯦ ꯁꯦꯠꯆꯜꯂꯕꯅꯤꯅ ꯂꯣꯏꯔꯒ ꯐꯖꯅ ꯐꯦꯡꯗꯣꯛꯃꯤꯟꯅꯔꯅꯤ ꯑꯗꯨꯏꯗꯤ ꯐꯖꯅ ꯍꯤꯞꯊꯔꯨꯔꯒꯦ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯁꯥꯊꯤꯅ ꯍꯥꯎꯔꯦꯀꯣ ꯃꯌꯥꯝ ꯆꯤꯟ ꯁꯤꯖꯟꯅꯕ ꯅꯠꯇꯦ ꯍꯥꯎꯔꯦꯍꯦ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯀꯦꯔꯥꯎꯕꯤ ꯑꯃ ꯆꯪꯉꯛꯇꯣꯔꯦ ꯆꯥꯛ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡ ꯌꯥꯝ ꯐꯖꯅ ꯈꯪꯕꯅꯤ ꯃꯤꯒꯤ ꯍꯧꯗꯣꯡꯅꯦꯕ ꯑꯩꯈꯣꯏ ꯅꯠꯇꯦꯕ ꯂꯥꯛꯑꯦ ꯏꯁꯩ ꯁꯛꯂꯛꯑꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯈꯛꯇꯪꯗꯤ ꯂꯦꯝꯃꯦꯕꯀꯣ ꯆꯥꯛꯁꯨ ꯁꯨꯝ ꯇꯦꯡꯀꯣꯠꯅ ꯎꯞꯁꯜꯂꯒ ꯃꯇꯧ ꯃꯥꯟꯗꯅ ꯑꯗꯨꯝ ꯌꯥꯕꯅꯦꯕ ꯆꯥꯛ ꯃꯅꯨꯡꯗ ꯇꯦꯡꯀꯣꯠꯇꯣ ꯑꯩꯈꯣꯏ ꯎꯞꯁꯟꯕꯗ ꯈꯪꯗꯅ ꯇꯧꯋꯤꯅꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅꯒ ꯁꯨꯝ ꯂꯣꯛ ꯊꯨꯡꯂꯤ ꯇꯧꯕꯒꯤ ꯈꯔ ꯆꯥꯐꯥꯠꯇ꯭ꯔꯤ ꯆꯥꯛꯁꯦ ꯃꯄꯨꯡ ꯐꯥꯅ ꯌꯥꯝ ꯆꯥ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏꯅꯤꯁꯦ ꯑꯗꯨꯅꯅꯤ
ꯑꯗꯣ ꯃꯌꯥꯝ ꯌꯥꯝꯁꯨ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯔꯦ. ꯉꯁꯤꯒꯤ ꯄꯀꯧꯔꯥ ꯊꯣꯡꯕꯁꯦ ꯊꯦꯡꯛ ꯌꯨ ꯍꯔꯥꯎꯔꯕ ꯑꯩꯒꯤꯗꯃꯛꯇ ꯊꯣꯡꯕꯤꯕꯒꯤ ꯇꯥꯛꯄꯤꯕꯒꯤ ꯍꯔꯥꯎꯔꯕ ꯍꯔꯥꯎꯖꯔꯦ ꯑꯩꯁꯨ ꯍꯩꯔꯅꯤ ꯊꯧꯒꯜꯂꯨꯔꯣ ꯐꯖꯅ ꯃꯅꯤꯄꯨꯔꯗ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ